war on drugs asi khunja singi mayok ta paikhat panate tunggi miron gi damak ni haina Chief Minister Nongthombam Birena phongdokle Nungsinaba nupi ka chatminakiba nupa ama sina fangle pung kunmari fawbagi manungda misi asigi langla langjil puthoktrabadi akan ba khongjang changshilagani hairi Special Judge ND NPS Bishnupurna ngasi drug dealer khwairakpam Romeo chahi taramanga kaisum sangda lainaba ahagpa cherak pikre Amadi Marisuba India Backyard Ultra Last Man Standing event ta Manipur gi Laishram Surendra Kumar Singh na ahanba position laukre IS News meeting tabiri bapum na magpu ahan magtada Monica Mayengbam na daram okchari COVID-19 digi ngagthok na ba khuttoy na hambiu hand sanitizer sizinabiu mask upiu fitaru ki distance thambiu yari ba makai vaccine dose na kapthok piu section ba haiba sina pum na makki yaibani hojik pau santok na pisari Lengak na paikhatliba war on drugs ase khunja singi mayokta paikhat pathabak nate tungi miron ge yaifana ba paikhat pakhongthang amani haina Chief Minister Nongthombam Birena phongdokre ngase Mantri Pukrida laiba IGAR headquarter da tha asigi marida Chandel district ki manung channa laiba sajik tampak tagi nupi taret yauna miyoi kun Sikkim gi konung gangtok ta numit tarani gi oiba organic farming tour gi damak lamthaki ba do state asida halaktuna okpagi tharamda wafamasi Chief Minister na phongdokibani tharamadu da IGAR South ki Major General Ranjan Serawat amadi Assam Rifles ki makok thongba official sing susaru yakhe Chief Minister N Birena makha tarduna ngasi organic farming training haururaga halakliba miyoi sing asi lengakna lamdam asida leiriba organic farmers singda makhoina Kanglakpa tamlakpa sing atu khanghanaba honakani Assam Rifles na organic farming gi damak paikhatliba khongthang asi yamna singthaningai oiba amani Assam Rifles na ngasi fawbada lamdam asiki thabak thoram kaya da mating pangduna lakli maroina ngamkhai ngakpada nisagi potlam sing amati aina yadab miyoi sing phagat na bahot na bada lepalaitana thabak paikhatli Manipur lengak na su kumja listing ni tara nipandagi war on drugs haudoktuna nisa maru fangna muthat na ba honari amadi India lengak na su mukta Bharat haudoktuna nisa muthat na ba honari Nisagi lamda Manipur bu Bermuda Triangle haina sakhang nariba asi muthatsi nisagi achauba hiram ama oirakliba poppy thaba asina chingmai sing kokthok pagalonina urea har chaishin ba maramna mahausagi khaldasu chauna chaipu pire haina CM na haiki Marisuba India Backyard Ultra Last Man Standing event ta Manipur gi Laishram Surendra Kumar Singh na ahanba position lawbangam kre Surendra Kumar apokpa Laishram Ibohanbi Singh amasung apokpi Laishram Laimahal Devi ase Imphal East ki manung chanba top awang laikai dagini Gorgaon gi Aravali da event singarang February tang 32 da pangthokibani Aravali Trail da Surendra Kumar na punna pung kuntra changna chenduna kilometer chani chen bangamki Mamangda mahakna pung kunmit nipan chenduna runners up takibani listing ni kunmari gi October da pangthokadoriba World Team Backyard Ultra da Surendra Kumar asi India gi team da saruk yagani Under Arabali Gurgaon da February 23 ngarang pangthokhipa akoigi Marisuba Indian Backyard Ultra Last Man Standing event stage da election Shendrakumar na chen gibasi Arabali gi trail da kilometer chani pungda 30 hours habine masida akoigi lobby ra isi sumaina stage da
kamai kamai na hana basiki masana event si kari da kadom digi kamai na lakpi bano haipita thambiu ba aja ya si event se kogi backyard ultra ai basically kogi backyard kogi normal road ta na to jungle da ai tare ko kogi nungkup ko nungcha ko malai ba dagi ching lewa ko malai ba dagi awang ji hau da ko mogi sumba lambian ji da kogi sien ga da ba format oi ba ko pung khudingi 6.7 km se kogi cover ta uda ba hai tare ko pung ma si 6.7 cover ta ung ma da ba sanoi jing de gum mogi out dum chakhani ko aduga ko limit lai ta adum chela ga kogi last le ho mi ka ga da ba ko ai kilometer sam chele hara ka loi ku jna ta ba ko ai na kilometer sani da ta kan da ai second ta mi da ma di pung ko ma pan su ga da ani ngam dare na to khre ba ko ai na last man standing ho hai tare ko ai na second ta da ai na pung ma he na sen da ai na ka ga hai tare ai ma pung ko ma pan da to khre ko adu ai na pung ma mo hen se la ga pung kutha se la ga ai na last man standing di lo hai tare du si event si gi mai main concept ti khoi lam jin da khoi gi asang sam kilometer yang khai lei cham ya khai lei chani da yam lei ge go du tha ju ayam lam jin khoi mak si loi mak limit le khoi kilometer da long limit lei na ko ha marathon hai ma khoi marathon ma 42 kilometers ko 10 kilometers 500 meters si event khoi human limitation just check to we want yam thina kadai wi am khang ji la kadai wi am push to ngam ge have do adu gi do just to khoi gi adu realize to na ba stamina si kamai na le ga bi test to go mani ma test to ne du not just the physical stamina mental stamina so hai tare mental stamina wa hai di kumari le ten sar wai zo wa bi ma long lo ne go tu will pa hat ai namang to kan an ge second ta re ko adu ai se hekta pasta ding han da ki na han ta ne india gi ma pang ku ti mi long la ko am sang a sen ngam mi jing hai tare ko adu han da ti finally agi long awaited dream hai tare yan mo ji Iscom gi make de ju congratulations akoi pijeri akoi license share to washington aduga amana akoi October 15 2024 da pangthok da ba world team backward ultra se da Indian team da koi som da sarap ya bigini happy so koi ta ji masigi da mukte de kai pai le kari le ge happy si oh asi se aina ai si da first time ai se India represent tok doi ne ba ko sai world team championship 2024 August 15 da aduna sai ama makhai ki sang diwali adugi preparation da dum ai di dum lamjin sang sang am chele ba ko untara se ma trying se ma practices mai ta uina dum hardcore training di matang chai di ho da male aduga so ma gi emin chora ko de tum tawni du so lama country yang khai manga mu participate tawni hai da re ko India yu na national record bu di pung 41 da ne ba ko aduga aina yam training ye na second ta gi pung ama da he na se mangam da bi aina pung kutha da sen ba hai da re ko adu second ma kha long pole hai da re ko adu si na India yu ni 41 hours record ne duga mapalam da world record ki di Belgium masamui pung chamaga ama sele hai tare ko aduna world record Nungsinaba nupiga chatmina khraga si na phangkiba akoizam nonganba allies aging chahi contrataret ki misi gi mayokta joint action committee JACM sem khre pung kunmari fawba gi manungda misi asigi langla langjil puthoktrabadi makha tana akanba khongjang changsilak kadawri Imphal gi Kwakathel konjeng lekai dagi hanagi road and transport minister laikhidraba AK langam gi machanupa atonba AK nonganba asi tha sigi taramathoida mahakka nungsinaba Kwakathel thokchom laikai dagi thokchom Sonia apokpa TH Shanti ga chatmina khraga mathangi nimit tang taranithoida Kangla Tongbi police station gi manung chanba Changobung hariba mafam asida sina phangkibani ngasi Kwakathel da leiba awang konjing youth organization gi loishang da pangthokpa pawgi mifam amada misi asigi mayok ta semkiba JSC against the brutal killing of nonganbagi convener Taunaujam Asalatana nonganbagi mihat asida jeneriba miyoi sing puthoktriba fawba asiba hakchang laukhiroi hari Laimaramda resort hangduna leiba nonganbabu mayumdagi Sonia hariba nupi macha asina Angangba machu gi Swift car MN0 1S0866 ta puduna chatmina kibani mahakna siduna lairamba matamda hakchangi mafam kayada sokpag dakpam laibatanatana manak nakna I teiba nung taramba asimakna miyoi kharana lautunaraga mahak puhat pani haiba taklei nonganbaga numid aduda Chatmina kiba Sonia haribanupi macha si mayumda halaktuna leibana misi asigi langla langjil mangondagi fangani haibagi thazaba leibana atuba matamda lengakna mityeng changbiduna misi asita cheneriba miyoi khudingmak phagatpi haina JSC gi convener Asalatana Chief Minister N Biren gi pukning chinchinki
Special Judge NDNPS Bistupur W Tonen ngasi drug dealer Khoirakpam Romeo chahi taramanga kaisum sangda lainaba hakpa cherak pikre lupa lakh ama fine oina pinabasu court asina khanghanki Romeo asi kumja listing ani mari ki October amada heroin gram listing ama Yankai ga konana Special Intelligence Unit Manipur Police na lining thau khori phaba hill intervillage road tagi phaki bani court asina February nipanda Mahak drug faba case asida maral lairi haina lauthokhibani Khoirakpam Romeo chahi Yankai mari apokpa laikidraba budhi laifam nambol awang laikai asi ngasi Manipur Central Jail sajiwadagi puraktuna court asida puthoklaba matung pigadaba cherak adu lauthokhibani padok taraba Romeo ase mahaki loina bi amasung macha ahum lai hari Kumjal isingani kunhumdoi kunmari gi lenga ki budget mifam Miyamgi Mayokta Semkiba budget ni Joint Parliamentary Committee Semdana Gautam Adani gi Lantum Tizingadabani Hai Badabi Taladana CPI Manipur State Council la Wakan Mifam Jatakare. Ngasi Imphal gi BT Rota Laiba Party SG Office ta Pangthokiba Wakan Mifam Maduda Sarukia Kiba CPI Manipur State Unit ki Hanagi Secretary L Sotin Kumar na Palibalengak Asina Handak Puthokliba budget asida Micham Miyamda Khara hena Kanagadaba Poram Natraga Mami Machit Ama Fawata de Haiki. Atumatamda Joint Parliamentary Committee JPC Semdana Gautam Adani Group ki Mathakta Tigat Halu Haina Sudabi Dauki. Mahak Tabaka Taraduna Micham Miyamgi Ai Fathorang Machit Ama Fawayaudra budget Asiki Mayokta CPI na Laibak Sinbatungna Wakan Mifam Jathagani. Miyamgi Lantum Kannaba Masung Sota Hauraba Miyambu Miyam Mima naba thakta chingkhatnaba changchiliba khongjang asida leibak miyam na saruk yabinasu mahal appeal tawki aduba budget ni maramaduna masi bai municipality na leibak sinmatung da su sigi dharana ase dauri bani loinana ekhogi privatization ki khomta yang sanjali batam tin ase masi bapu se narendra modi denga asina aru char senjo pai adani da loina sinarpa sinu maram waraka da masi di leipa sigi na mia konomana adu velta badagi parliament ki standing committee med sinaraga natragana supreme court ma faraga bisar to na bu yapil sikan sigem ba madugu mai na ko dharana Manipur da ahan boina film making gi process ta yamna maru oiba audio recording amade sound design gi matang da chatharakpa workshop loshin kre Department of Art and Culture Government of Manipur gi makhada leiriba Manipur State Film and Television Institute MSFTI na mamang thagi tang kuntare tagi haudana Palace Gate ta leiba MSFTI gi classroom theater da chatharakpa workshop asida Department of Audiography and Sound Engineering Dr. Bhupen Hazarika Regional Government Film and Television Institute Guwahati ge HOD Farooq Iqbal amade Chungkham Imo Lecturer Department of Audiography and Sound Engineering Dr. Bhupen Hazarika Regional Government Film and Television Institute Guwahati na Resource Person Singh oina saruyaki hariba workshop ase MSFTI gi Director Virendra Salam gi mitya makhada Ronald Hawam na workshop coordinator oidona pangthokibani workshop program asida Asiga mari lenena MSFTI gi Director Virendra Salam na haikibada filmmaking process da audio record ase yamna maroiba amade khangdaba yadaba maramna workshop program ase sinkibani Manipur dang ase pothokna riba film sing ase ayambana audio gi saruk ase mapal lam gi film singa changdamna bada sothana leiri workshop asida 5.1 sound processing amade sound designing gi maramda kupna nanyaki workshop asida saruk yakiba trainee kuntaretna The Insomnia haiba short film amasu mai pakna pothoki film asigi sound su 5.1 da process tawki Film haibasi audio visual medium oibena video mayek sengna yenghanbada sound gi mayek sengna tahanba gi tangai fadaba leiri hiramasida makhatana sound gi matangda hena kupthana nainaba workshop program yauna tongan ba film appreciation course cinematography lighting amade editing yauna mathang workshop program sing pangthokna ba sem sari haiki Chatharakadaba course sing asida hojik film gi thaumi oriba sing amade thawai yawba tamningba singna MSFTI Palace Gate leiba office ta lakpiduna tarnabiu haina pukning chingchilakli
Haukiba pung kunmari da India da nauna miyoi marfunitoi COVID positive oi leina asna maram oraga miyoi ahum lai kidrei fagalapagi chang chada marfudrani pantas mikni pan ama oi apunba confirm case na koti mari lakni fotoruk lising marfu mari chani yaukre active case na lising ama chani pan kunthara tareta hen karakle leina asna maram oraga lai kidaba mi masing lak manga lising kuntra chatre yangkai humdoini leina asna kinab hodon discharge taukiba mi masing na koti mari lakni fumatoi lising yangkai matoi chaturuk tarani Laina astagi ngaktuk naba vaccine kapthok ba apun mamigi masingna koti chani kun black humbunitoi henkre malim gi oina covid laichet na khwadi hena sokhala balai singi manung de USA na ahanba India na ani suba amadi France na ahum suba da leiri awang nopok state singi oina Assam na ahanba Mizoram na ani suba amadi Manipur na ahum suba da leiri Thawbal DC complex tangarang khanghau dana mai jaklak pataki ZDO office ki nakal talaiba hall amagi akoibada kungna hauzin ba napida mai wairak tuna mafam aduda thamba MSPCL gi wire yauna potlam kayamarum mai chakpada yaukre Thawbal gi fire brigade laklaga madam chana mai adu kalhobadagi hall manungdi mai chakhaudre hall asigi manungda su MSPTCL gi potlam kayamarum nei dibani hari Pawgilikun amagi matung ina mai adu matau karam na horakibano haiba chapcha na khangba ngamdri adumakpo Thawbal gi mini secretariat manungda napi singna kaya songjinduna leiba maramna kanagumba singna churuk perina jingba sijanaraga langthok lambadagi haurakpa oramba yai hari mai adu numit yungba matung pung 12 makhai rom tarakpa aduwaidagi haurakhiba oramba yai haina panari nungthil pung 2 makhai rom tarakpada mai adu kanbangamki mai chakpa aduda Shama Power India Limited ki 33 kV power cable GI rope Crompton Greaves Limited ki rating phase na chingba potlam sing yaw khore hari Lesem ngai degi hauna umang lai singi arubabu khangduna lai haraupa ngasi phawpa pangthokuna lakle loisang kayagi makhada amadi khun laikaida thawgol lup kayana lai haraubagi kanglon ngakna lepa laitana sudhang harau thoram puthaduna lakle miyam punna jahigi oina ipa laidi arubani ipu laidi ahakpani haina pokpa hingba siba phawbagi langlonbu jagoi kuthek saisaklon kaya galoinana chekshina thamlakli teleba matam khara asida honglakli ba kaya asina umanglai haraubada ahongwa masak kaya urakli masina maram oraga umanglai gi nunggi maru oibabu miyamna khangdabadagi mirai ba manba thawong kaya umanglai laifamlen singda pangthokpu urakli kunai asigi yamna haglaba laithau thoram asibu ngasigi mirolna hayengi damak chekshina thamhauba mathau tare umanglai laifamlen kaya gi haraupung kubam kaya ngasigi mirolna kalhaudrabadi pumnamak mangkiba yai pokpa hingba siba fawda changba pumnamakki tampham Oriba umanglai laifamlen singasi aikoi punna yokat minasi haina umanglai laifamlen yokatlup ul yokna thadorok pachirol amada pauzelakli masigi damak lup sing loisang singna achumba puraknaba pangba singtha khudingmak umanglai laifamlen yokatlup ul yokna tengbangani haina chirol asinama khatari Kaisamthong Kendra gi MLA Lisikan Singh Sapam gi mitye makhada Kendra asigi chawkhat thorang amadi Kendra miyam gi yaifana bathabak thoram gi makha chatharak po oina ngase Kaisamthong Kendra gi manungda leiba masagi chahi humpu helaba ahal singda old age pension card yen thokre Sega Road Thauda Bhabuk laikai de leiba MLA asigi yumda pangthokiba achamba thoram amada old age pension card chamani punito yen thokhe ngasigi pension card yen thokpagi thoram aduda Kendra asigi ward number 13 gi ex corporator oinam Romeo amadi and Shanti Devi su sarukyakhi asigi old age pension card lawba lakiba pensioner singna Kaisamthong Kendra gi MLA Nisikan Singh Sapamna ahal oiraba su banombagi pangal laitraba aikhoibo mateng khajiktang oirabo su phangnaba old age pension card sabiduna khutsinabada thagatpa phongdokhi government ki schemes kaya mamangda phangdana lakpa du handak mahakna Kendra sigi MLA oirakpatagi phanghanbire mahak kumbalu chingba si praja aikhoigi di ishwarna tharakpa lai gumbani haina phongdokhi Bisnupur district ki manung chenba ithai khunaudagi athokpam Birbabu Singna iba Shri Govinda Lilam Ritam haina mingthonba 13 suba lairik ama
Ibetombi Memorial Wushu Academy gi sanglenda Manipur Sahitya Parishad Bisnupur District Branch na sinduna ngarang phongkhre tharamoda wangu GP gi pradhan amom bina Borayang GP gi pradhan Thiam Romesh Ikal Abhiyan Manipur Bhag ki President Gurumayum Tombi Sharma Sangit Natak Academy Awardee Guruhal Leimapokpam Lakpate Amuko gi advisor Dr. Y Manikuman Bishnupur District Wushu Association ki General Secretary TH Udoichan Music Director Lyricist Boknafam Amadi Naharol Thaudangi Columnist Yumnam Suren Manipur Sahitya Parishad Bisnupur District Branch ki members Oiripa Ai Baloitong Bam Brazabidhuna Sarukyaki Yaolup RPF PLA gi President amasung Korkom gi convener oiramba ikai kum nazaraba luchingba irengbam chawrenna manung matam chadana laikidabada asukki member party KCP amasung KYKL na laikidrabagi maphamda yawol gi ikai kumnaba uchabaga loinana thamoi sokna awab phongdok chari haina ngasi press ta thadorok pachirol amada phongdorakle President Chawren Chahi Kuntra Hena RPF ki President Toina Yawolop Asigi Luchingba Oibiram Batanatana Kayarak Hanna Korkom gi Convener gi Thaupuduna Kanglai Pak Ningtam Yawol gi Makok Thongba Luchingba Ama Oiramba Amadi Wesha Lamdam gi Yawol Ihaugi Masak Naiba Luchingba Amane Mahakna Laikidaba Haibasi RPF ki Khaktanatana Kanglai Pak Hamasung Wesha Lamdam gi Ningtam Yawol Ihau Asigi Mention Bangam Naroitaba Achauba Mangzaba Amane Luchingba Siki Apaba Matik Magundi Singtha Batana Watlagani Korkom gi Ahanba Convener Oina Chahi Ani Muk Nakna Aikoina Tinajahu Bada Aikoigi Tamoida Pauzabadi Luchingba Asida Matau Tambada Wana Toklagadaba Matik Magun Kaya Lay Haibasini Naha Ahal Anim Awang Kaidana Mipum Kuding Makpuchap Manana Yengba Tinaba Nungaiba Momon Taudunata Layba Luchingba Amani Achauba Yawolupa Magi Luchingbani Haibagi Chautukpa Lichet Machet Amatasu Ukide Kangi Hai Haibagi Napal Su Kangi Hai Haibagi Napal Su Kajiktang Pauba Ukide Tengnakiba Experience Utoktuna Acha Oram Kadaba Nolukpa Luchingba Amani Asauba Haibadudi Luchingba Asigi Tamoida Amadi Lutongda Yaudabagum Tawi Kon Kanba Wangang Amuk Fauba Takide Chingkon na Kona Tapna Ngangba Aduga Ngang Thorak Pasing Adudi Wahan Tog Yamna Layba Natay su Yamna Chana Ngang Sakpa Logical Loiba Mui Amani Yawol Longi Matang Dasu Kanglaipak Wisha Lamdam Amadi Malem Yawolgi Likul Mamutana Kangbaluchingba Amani Aikoigi Mirol Asigi Damaktadi President Chawren Tanglaba Arangba Tawan Gumba Ngalamba Yawol Loini Yawolgi Lamjing Mirani Mahaki Matik Mayai Asi Kuiraga Langba Hengalakini Haina Jerol Aduna Makatari Haujik Paugi Markatna Aden Bri Amatang Nominasi Go Aviator Academy Mapung Fana Aviation Tamna Nabagi Mafam Experience Lairaba Singna Takpi Tambiri Lengsin Bilaksi Aikoi Punna Taminarasi Cabin Crew Amadi Ground Staff Ki Manglanbu Mapung Fana Nabagi Damak Sem Saraba Course Break Matunda Mayam Taran Okchare Makata Bauda Sagolban United FC Amadi Gongai FC ki football sanaroi Lunmin Thang Haukipna Ikang Kangaudana Laikidabada Churachandpur District Association Awaba Fongdorak Pagalodina Imung Manungi Awabada Saruk Yari Haina Pauselakli Numit Humni Chupna Chathagadaba Akam 8 Sal Seva Association Amadi Garib Kalyan G20 IYM 2023 gi awareness program ngarang Jeribam da haudokre awareness thoram ase ngarang tarahumdoi suba late L Rohini Kumar Singh Memorial Cricket League
2023 loishinbagi thoramda Jiribamgi Vidyanagarda leba multi-purpose sports complex da haudokhibani Manipurgi saknaraba Mamiroi Boni Sharma Somalashram Biju Ningwambam amadi Boniam Thokjomna chingba mioi kayana thoramadu sarugyaki thoramasi February 13 fawba chathakani Lakadoriba chahi lisingani kulumdoi kunmarida lengakna lupa billion mangagi defense ki potlam sing export tauna bapandam thamli haina Prime Minister Narendra Modi na fangdokre India se tu matamda malem gi oina khwaidagi chawba defense manufacturing base oiragani haina su fangdokhe Wafma singa se ayuk Prime Minister Modi na Bengaluru da Aero India 2023 haudokpagi thoramda fangdokhibani Prime Minister Modi na makhatana haikibada Aero India 2023 gi theme oiriba the runway to a billion opportunities hariba asina lebak asina tongan ba hiramda mai pakpa amadi chakhatpagi chawraba khudamni haiki Karnataka gi Naha Singh the defense sector asibo he nama pangal kan khat hanabasu appeal tawki asigi thoramadu da tin kiba miyam da defense minister Rajnath Singh na Prime Minister Modi gi liching makha da hiram kaya da India ase makok thongba ngamlakli haina phongdokhi Hojik sanabagi pau lobirasi Manipur Badminton Association asinuna humpumanga Suba State Veteran Masters Badminton Championship lising nikulumdoi ngasidagi MDU campus ki MBA Indoor Stadium da haudokre thoramadu da YAS ki Special Secretary Revenue IRS and Keda Varta Singna athoi ba mitunglen oina sarugyakhe Maitei Singna Lingjel Manadraba Amadi Turoi Ngamloi Leirabadi Manipur gi apunbagi saktam sagat pangamloi haina Chief Minister Nongtomam Birena Fongdokre Wafamasi Ngarang Langtabal Lep Makhalai Kaida Leba Chumthang Sanapung Multi Sports Complex Miyam da Kutsinabagi Thoramda CM na Fongdokhibani N Birena Makhatana State Asiki Missing Khwadagi Yamba Purup Oidiba Maiteina Khudling na Leidaba Matamdata Laiminadaba Purup Sing Asiki Award Apa Yengbangam Gani Manipur bu Ahongba Purakpa Ase Lenga Kaktana Ngamloi Lanai Mioi Amadi Trust Kayana Magi Angamba Thaudang Laubagi Dangai Fadabalei Manipur Asi Singapore Gumna Maromdom Lepchaba Ngamba Lamdam Ama Oihaningi Manglal Asi Mangpauna Bada Miyamgi Mating Chawna Lei Green Manipur Mission gi Makhada Tampaki Khul Khuding Magda Yamdrabada Ekar Ama Pak Chawba Lamda Umang Yokhatpagi Dangai Phade Lairiba Lengak Asina Nauna Miyamda Khutsinnakiba Olympic Park Amadi Koman Lampakta Samsung Company ga Khudyek pinaduna sophisticated oiba khutlai kaya thamduna training center hangnaba lengak na honari Chingi district tareta Astro football turf thamduna miyamda khutsinakhrei tampaki mafam tareta su natural football ground taret semkatnaba thorang laukhatli haina su makhatana fongdoki Koi ko ko lai se khadi pidra di kamai lakani ade akoi mar du dum khari yawl mi do aduga yansen na yusi mati suk thang phang la roi se ba pura mathang na mutala se machi madi ya biro sumain afaba leader phangmagi nungai ba du ngasi nauria gi prajana ubire aduga paisa pai ba manipur gi meyam punamak ta ina appeal tawningi paisa tana ba khaki wakhal do taru yai paisa do but sumaina mayam na kana ba biba ya ba thabakta tawraga paisa tanbiyu hai ba simai appeal tawningi kendra gi sanaroi sing gym sanaba kona ba lakwa kendra gi nang paisa matam khra lawr gi noi kendra gi lakwa youth sing kai sidiba paisa yam sangam bani aduga kendra gi di matam khra paisa lawdana kendra gi youth mayam sigi momentum ma angkang sagalo Sanaroi pamjaba player sing aroina allaman veteran oraba government service tawba business tawba mayam ama matam phangdaba mayam sing ado nungdang da natraga ma ki asang ba soti numita la kan dai koi sanaraga hakchang su phana nungai na punsi nungai na sang na leina ba yana ba soma piram ne ba gobil na semi je youth khatana tana edal gi su yauna piram ne ba aduna mama mapa na isa ji karai da soi gi gedege nisha sarudra koludra ga na sing na ba do dei sanga ga som sana alaba mai sum doroga di ma thana ba gi wakal londo phachana lakwa kanda nisha sabagi wakal thado kharne All India Inter-University Wushu MW Championship lising ni kunithoy kulhumdoida Manipur gi sanaroi singna gold ani silver ama amadi bronze ahum lawba ngamlakre Chandigarh University da February 3 gi taramathoi fawba chathakhiba championship aduda Manipur gi sanaroi singna mai pakna
pagidamak Delhi delaiba social activist mayang langbam Daina Devina Sanaroi Singh asibo lengyan fi kudol tamduna pukning tawat ki ngasigi oiba ingasagi pau pizari ngasi Manipurda khwaidagi sakibagi chang asi Celsius degree kunmani oiki khwaidagi ingbagi changna Celsius degree 32.9 oiki nungsite yawba ising malilgi changna ayukta chada 132 oiki nungtilana chada 32 oiki aroibada maroiba pa Laingakna paikaliba war on drugs asi khunja singi mayokta paikat panate tungi mirol gi damakni haina Chief Minister nong thamam bilena fongdokre nung sinabanupi ka chatmina kibanupa amasi na fanglay pung kunmari fawbagi manungda misi sige lang lalang jing putok trabade akan mukfong jing changchilagan ni hari Special Judge and DNPS Bisnupur na ngasi drug dealer Khairakpam Romeo chahi taramanga kay sumsang dalay na ba ahag pacherak pikay Amadi, Marisuba India Backyard Ultra Last Man Standing event ta Manipur gi Lashram Surendra Kumar Singh na ahanba position laukre. Haujigi onadi IS News episode babao matang silo hinjari.